Tarasuba Asian Aerobic Gymnastic Championship da gold medal lauduna lewasi puari semkiba Ariha Pangambam amadi Taret suba position takibi Anjori Pangambam ga loinana All Manipur Gymnastic Association ki head coach Yumnam Ranjan Putaram na okray Bir Tikendra International Airport Infal da pangthokiba tharamadda All Manipur Gymnastic Association ki acting president W Inau Chayauna Association asigi miyoi sing sanaroi ani asigi imung manung amadi laikai miyamna sanaroi amadi coach putaramna oktuna harau nungai ba phongdokhi tha asigi mari dagi taret fawbada Philippines ki city Tagaytay da pangthokiba championship aduda Ariha na leba asigi ahan boina aerobic gymnastic masana da gold medal amal lauduna India ki oina anoba puari masemki loinana sanaroi Sigi Manau Nupi Anjori Pangambamna Championship aduda tareshiba position tarakhi Sanaroi ani asigi coach oiriba Yumnam Ranjanna Manipur gi oina hauze Khumalam Park Sports Complex ki indoor stadium da leiriba gymnastic masana gi practice tawfamasi matik yamna chadre Manipulinga kamadi mari lenaba department sing na yengsin biduna matam gachuna ba infrastructure sing thambirabade malem gi thakta sanaba ngamba sanaroi kaya puthokpada awaba leiroi haiba wafam thamlakhi Noptana ladiba atoi atopa states in sigi sanafam sing have that makoiga yengnabada akoigi si khara adum wadi haibasi mayamna thodo hen ona dum khangabadini masi hena mapung phawa yamna thajida mongda akoigi miyam pungna wangna akoi pungna yamna chauthok chaningai tawudu aerobic gymnastic ki oinadi asuk sanglaba matam sida ahan mani aina hajin muni mayam khudima amikasu miyeng hena tasan birani akoigi hena support tabirani haibasi Kongbo Uchekon Moriba Makha Lekai da leiba Pangambam Akhelo amadi Pangambam Ongbi Chauba Devi anigi machanupi Ariha Pangambam na ahanbo oina Thailand na yumbo iduna lising ani kunga mari da pangthokiba nipan suba Asian Aerobic Gymnastic Championship amadi Vietnam na yumbo iduna lising ani kunga manga da pangthokiba mapan suba Asian Aerobic Gymnastic Championship da mari shuba position takhi adubu Arihana ninghanaba tawdana mahaki manau nupi Anjori ga loinana coach Ranjan ga loinana thawai hakchang yauna honarakpagi mahai oina tarasuba Asian Aerobic Gymnastic Championship asida Arihana gold medal aduga championship aduda ahan boina saruk yakibi manau nupina taret suba position taba ngamkhibani haiba wafam Ariha amadi Anjori na phongdorakhi aina ngasi gold medal phangiba masigi achoba credit ti ai oza Yumnam Ranjan Singh amasung ai mama baba pangamam akhilo singh amadi asem chawa devi sida aham maktada moida pinini ina bada haji Asian Games le adubu akhoi aerobic gymnastics se haji ki oina di Asian Games di yauzade adubu kaigumba yawakpa taragadi natasu Olympic ta yawakpa taragadi si chepa thajaba mayam gi thajaba lei adi akhoi aerobic gymnastics se Olympic ta amasung Asian Games da yam thuna yawakani habana thajaba lei Manipur gi mai amadi akhoi India gi mai program namni haina chepa thajaba thamne aham sana doina aduna medal gi hai yam kana khangidra ai tare awna dum final budi change na khale aduga ismana final chang pani na yam harawe aduga mathang tabda ai amuke hena phajana tawraga medal changba ngam poilege na khale science mai topic na hoi international level book sana ngam bai da ma ja na thaka phong to jeri sarda